ꯗꯗꯥ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯧꯗꯣꯛ ꯀꯌꯥꯅ ꯐꯨꯝꯗꯨꯅ ꯊꯃꯣꯏꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯅꯤ꯫ ꯑꯩꯁꯨ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯎꯔꯒ ꯀꯜꯂꯛꯏ꯫ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯀꯌꯥ ꯃꯆꯤꯟ ꯃꯅꯥꯎ ꯄꯨꯂꯞ ꯄꯨꯟꯕ ꯎꯔꯒ ꯑꯩꯒꯤ ꯏꯐꯝꯗ ꯄꯦꯟꯗꯕ ꯋꯥꯔꯧꯕ ꯀꯌꯥ ꯑꯃ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯂꯝꯕꯤ ꯑꯃꯗ ꯄꯨꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯩꯒꯤ ꯑꯁꯥ ꯑꯃꯒꯤ ꯃꯩꯉꯥꯜ ꯑꯃ ꯄꯨꯟꯁꯤꯒꯤ ꯑꯃꯝ ꯃꯔꯛ ꯑꯁꯤꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝ ꯈꯟꯖꯤꯜꯂꯒ ꯃꯉꯥꯜ ꯑꯁꯦ ꯃꯌꯦꯛ ꯁꯦꯡꯗꯣꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯗꯗꯥꯅ ꯍꯣꯁꯄꯤꯇꯥꯜꯗ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯇꯥꯟꯈꯤꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯁꯤꯟꯅꯔꯝꯕ ꯃꯥꯒꯤ ꯗꯥꯏꯔꯤꯁꯦ ꯉꯁꯤꯗꯤ ꯑꯩ ꯄꯥꯔꯦ꯫ ꯑꯀꯛꯅꯕ ꯃꯇꯝ ꯑꯃ ꯄꯤꯔꯝꯕꯅ ꯑꯩꯁꯨ ꯅꯍꯥꯟꯈꯩ ꯗꯥꯏꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯌా ꯑꯃ ꯌꯦꯡꯅꯤꯡꯂꯕꯁꯨ ꯑꯩ ꯍꯥꯡꯈꯤꯗꯦ꯫ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯗꯥꯏꯔꯤ ꯑꯁꯤ ꯍꯥꯡꯉꯨ ꯍꯥꯏꯔꯝꯕꯅ ꯑꯩ ꯗꯗꯥꯒꯤ ꯋꯥ ꯉꯥꯛꯅ ꯑꯩ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡ ꯉꯁꯤꯗꯤ ꯄꯥꯔꯨꯔꯦ꯫ ꯃꯥꯅ ꯏꯔꯝꯕ ꯄꯨꯝꯕ ꯃꯌꯦꯛ ꯁꯦꯡꯅ ꯑꯩꯅ ꯍꯥꯏꯒꯅꯤ꯫ ꯗꯗꯥ ꯗꯥꯏꯔꯤꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ: ꯅꯅꯥꯎ, ꯉꯁꯤ ꯑꯩꯅ ꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯦ ꯅꯪꯅꯗꯤ ꯊꯥꯖꯕꯤꯒꯅꯤ ꯈꯟꯅ ꯏꯕꯅꯤꯀꯣ꯫ ꯑꯩ ꯈꯪꯏ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯒ ꯑꯃꯒ ꯇꯣꯈꯥꯏ ꯇꯥꯅ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯕ ꯑꯃꯃꯝꯒ ꯂꯣꯏꯅꯗꯨꯅ ꯂꯩ ꯍꯥꯏꯕ꯫ ꯕꯕꯥ ꯏꯃꯥ ꯂꯩꯈꯤꯗ꯭ꯔ ꯃꯇꯨꯡ ꯑꯩꯅ ꯅꯈꯣꯏꯕꯨ ꯌꯦꯡꯁꯤꯟꯕ ꯇꯥꯈꯤ꯫ ꯍꯣꯏ, ꯑꯩ ꯅꯈꯣꯏꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛꯇꯤ ꯊꯨꯡꯍꯟꯕ ꯉꯝꯈꯤꯗꯦ꯫ ꯅꯈꯣꯏꯕꯨ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯈꯤꯗꯦ꯫ ꯋꯥꯈꯜꯅ ꯅꯧꯔꯤꯕꯅ ꯏꯁꯥꯗ ꯀꯠꯊꯣꯛꯄ ꯀꯌꯥ ꯑꯃ ꯊꯝꯈꯤ꯫ ꯕꯕꯥ ꯃꯃꯥꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕꯅꯤꯅ ꯗꯥꯏꯇ ꯄꯨꯝꯕ ꯑꯩꯒꯤ ꯊꯛꯇ ꯅꯟꯊꯈꯤ꯫ ꯅꯅꯥꯎ, ꯃꯤꯑꯣꯏ ꯄꯨꯝꯕ ꯈꯥꯡꯕ ꯀꯟꯕ ꯍꯥꯏꯕꯁꯤ ꯇꯉꯥꯏ ꯐꯗꯦ꯫ ꯑꯩꯒꯤ ꯗꯥꯏꯔꯤ ꯑꯁꯦ ꯅꯪꯅ ꯉꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯄꯥꯒꯗꯕꯅꯤ꯫ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯂꯩꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯐꯝꯗ ꯆꯪꯂꯒ ꯑꯩꯒꯤ ꯊꯋꯥꯏ ꯀꯟꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯆꯍꯤ 13 ꯁꯨꯔꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯌꯨꯝꯗꯨꯗ ꯅꯈꯣꯏꯅ ꯑꯀꯤꯕ ꯊꯝꯈꯤꯕ ꯃꯉꯥꯛꯅꯈꯤꯕ ꯀꯌꯥ ꯑꯃ ꯑꯩ ꯑꯍꯥꯟꯕꯗ ꯑꯉꯥꯡꯒꯤ ꯑꯀꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯂꯨꯏ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯆꯃꯝꯅꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ꯫ ꯑꯅꯧꯕ ꯌꯨꯝ ꯍꯥꯏꯕꯁꯤꯗꯕꯨ ꯃꯤꯑꯣꯏꯕꯅ ꯍꯧꯅꯁꯥꯒꯨꯝ ꯀꯤꯅꯩ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯤꯒꯤ ꯌꯨꯝ ꯑꯔꯤꯕꯗ ꯂꯩꯅꯗꯦ꯫ ꯌꯨꯝ ꯍꯣꯡꯕ ꯍꯥꯏꯕꯕꯨ ꯌꯨꯝ ꯅꯧꯅ ꯁꯥꯕ ꯉꯥꯛꯇꯅꯤ꯫ ꯀꯅꯥꯅꯕꯨ ꯃꯤꯒꯤ ꯌꯨꯝ ꯑꯔꯤꯕꯗ ꯂꯩꯅꯤꯡꯕ ꯌꯥꯎꯕꯒꯦ? ꯂꯩꯇ ꯂꯥꯏꯔꯒꯤ ꯐꯤꯕꯝꯅ ꯌꯥꯈꯤꯗꯕꯒꯤꯅꯤ꯫ ꯑꯩꯒꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯆꯠꯄꯗꯣ ꯅꯪ ꯅꯤꯡꯁꯤꯡꯂꯝꯈꯤꯅꯤ꯫ ꯁ꯭ꯀꯨꯜ ꯍꯜꯂꯛꯂꯕ ꯃꯇꯝ ꯑꯩꯒꯤ ꯁꯥꯏꯀꯜꯗꯣ ꯄꯨꯊꯣꯛꯇꯨꯅ ꯑꯍꯥꯡꯕꯗ ꯊꯧꯗꯨꯅ ꯇꯣꯏꯅ ꯁꯥꯟꯅꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥ ꯊꯪꯕ ꯃꯥꯏꯀꯩꯗ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯣ ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ꯫ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯈꯥꯡꯄꯣꯛꯁꯪ ꯑꯃ ꯂꯩꯕꯅꯤ꯫ ꯍꯅꯨꯕ ꯑꯃꯁꯨ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯃꯐꯝꯗꯨꯗ ꯂꯧꯕꯨꯛ ꯁꯪꯂꯔꯕꯅꯤ꯫ ꯅꯨꯃꯤꯠꯇꯣ ꯑꯍꯟ ꯑꯗꯨꯒꯤ ꯆꯔꯨ ꯈꯔ ꯑꯩꯅ ꯃꯥꯒꯤ ꯁꯥꯏꯀꯜꯗ ꯍꯥꯞꯃꯤꯟꯅꯈꯤ꯫ ꯑꯗꯨꯒ ꯑꯍꯜꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ: ꯏꯁꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ? ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯇꯥꯛꯄ ꯃꯇꯝꯗ ꯑꯍꯟ ꯑꯗꯣ ꯃꯃꯤꯠ ꯂꯪꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ: ꯅꯈꯣꯏ ꯏꯃꯨꯡ ꯃꯤ ꯀꯌꯥꯅꯣ? ꯑꯩꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤ ꯃꯁꯤꯡ ꯍꯥꯏꯗꯨꯅ ꯄꯨꯄꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯅ ꯍꯪꯈꯤ꯫ ꯑꯍꯟ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ: ꯏꯁꯨ, ꯃꯐꯝꯁꯦ ꯊꯥꯏꯅ ꯃꯤ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯈꯨꯜ ꯑꯣꯏꯅ ꯆꯥꯎꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯩꯁꯨ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯃꯇꯦꯛ ꯈꯔꯁꯤꯈꯛꯅꯤ ꯑꯩꯅ ꯎꯔꯤꯕ꯫ ꯂꯩꯔꯤꯕ ꯌꯥꯝꯂꯕ ꯂꯧꯕꯨꯛ ꯃꯌꯥꯝꯁꯦ ꯃꯄꯨꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯔꯝ ꯂꯩ꯫ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯤꯕꯗꯤ ꯇꯧꯒꯅꯨ꯫ ꯏꯃꯥꯗ ꯕꯕꯥꯗ ꯃꯐꯝ ꯑꯗꯣ ꯆꯦꯛꯁꯤꯟꯅ ꯂꯩꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯅꯈꯣꯏꯅꯗꯤ ꯊꯥꯖꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯌꯨꯝꯐꯝꯗꯨꯒꯤ ꯍꯥꯛꯇꯛꯇ ꯃꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯏꯃꯥꯗ ꯂꯥꯏ ꯅꯤꯡꯗꯨꯅ ꯐꯖꯅ ꯂꯩꯅꯕ ꯍꯥꯏꯌꯨꯀꯣ꯫ ꯑꯍꯟ ꯑꯗꯨꯅ ꯃꯨꯟꯅ ꯍꯥꯏꯔꯝꯕꯗꯣ ꯑꯩꯁꯨ ꯈꯟꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯀꯣꯛꯇ ꯅꯥꯟꯊꯔꯝꯗꯨꯅ ꯆꯔꯨ ꯃꯄꯩ ꯑꯃ ꯍꯥꯞꯂꯒ ꯇꯞꯅ ꯁꯥꯏꯀꯜꯗꯨ ꯏꯟꯗꯨꯅ ꯃꯈꯥ ꯇꯝꯅ ꯄꯥꯡꯈ꯭ꯔꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯁꯥꯏꯀꯜ ꯃꯥꯏ ꯂꯩꯗꯨꯅ ꯇꯞꯅ ꯊꯧꯗꯨꯅ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯪꯒꯤ ꯑꯀꯤꯕ ꯐꯥꯎꯔꯤꯕꯗꯣ ꯌꯨꯝꯗꯨꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯍꯥꯏꯕ ꯈꯜꯂꯛꯈꯤ꯫ ꯌꯨꯝꯐꯝꯒꯤ ꯃꯔꯝꯗꯗꯤ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯩ ꯅꯨꯡꯇꯤꯒꯤ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯣ ꯌꯥꯝꯅ ꯆꯥꯎꯕꯅꯤ꯫ ꯂꯐꯨ ꯄꯔꯦꯡ ꯍꯧꯕ ꯃꯐꯝꯗꯨꯒꯤ ꯑꯔꯣꯏꯕꯗ ꯋꯥ ꯆꯕꯨꯟ ꯆꯕꯨꯟ ꯍꯧꯕ ꯆꯦꯛꯄꯜꯅ ꯌꯨꯝꯗꯨꯕꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯄꯨꯈ꯭ꯔꯤ ꯃꯆꯥ ꯑꯃꯁꯨ ꯋꯥꯒꯤ ꯆꯦꯛꯄꯜ ꯀꯥꯆꯤꯟꯗꯨꯗ ꯂꯩ꯫ ꯌꯨꯝꯒꯤ ꯑꯋꯥꯡ ꯅꯣꯡꯆꯨꯞꯀꯤ ꯀꯥꯆꯤꯟꯗꯨꯗ ꯂꯩꯕꯅꯤ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨ ꯋꯥ ꯃꯈꯣꯡꯗ꯫ ꯌꯥꯝꯅ ꯊꯥꯞꯄꯅ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗ ꯆꯪꯍꯟꯈꯤꯗꯦꯀꯣ ꯕꯕꯥꯅ꯫
ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯣ ꯎꯕꯗ ꯑꯗꯨꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯩꯅꯗꯕ ꯐꯥꯎꯒꯅꯤ. ꯏꯁꯤꯡ ꯌꯥꯝ ꯊꯦꯜꯂꯤ, ꯅꯥꯄꯤꯅ ꯅꯝꯅ ꯍꯧꯏ, ꯑꯗꯨꯒ ꯆꯐꯨ ꯑꯀꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯈ꯭ꯔꯤꯗꯨꯗ ꯇꯥꯎꯗꯨꯅ ꯂꯩ. ꯐꯤ ꯑꯃꯨꯕꯅ ꯆꯐꯨ ꯃꯀꯣꯛꯇ ꯌꯣꯝꯗꯨꯅ ꯎꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯈꯤ. ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯕꯒꯤ ꯑꯔꯦꯝꯕ ꯄꯨꯝꯕ ꯃꯥꯏꯕ ꯃꯥꯏꯕꯤꯅ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯄꯨꯂꯞ ꯊꯥꯗꯕꯅꯤ. ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯣ ꯕꯕꯥꯅꯁꯨ ꯁꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯝꯕꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯤ. ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩ ꯃꯐꯝꯗꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯂꯝꯒꯅꯤ ꯍꯥꯏꯕ ꯆꯤꯡꯅꯔꯛꯈꯤ. ꯑꯍꯟꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯣꯠꯂꯤ. ꯌꯨꯝꯗꯨꯗ ꯑꯩ ꯃꯤꯠꯌꯦꯡ ꯇꯥꯕ ꯍꯧꯈꯤ. ꯑꯩꯉꯣꯟꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ. ꯑꯗꯨꯕꯨ ꯈꯪꯅꯤꯡꯕ ꯍꯥꯏꯕꯗꯨꯅ ꯑꯩꯕꯨ ꯂꯥꯡꯇꯛꯅꯍꯟꯈꯤ. ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯀꯥ, ꯌꯨꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯀꯥ ꯑꯍꯨꯝꯈꯛ ꯂꯩꯕꯗꯨꯒꯤ ꯑꯋꯥꯡ ꯑꯣꯟꯕ ꯀꯥꯗꯨꯅꯤ. ꯊꯣꯡꯅꯥꯎꯗꯣ ꯌꯥꯝꯅ ꯆꯥꯎꯕꯅꯤ. ꯃꯇꯥꯏꯗꯨꯗ ꯇꯦꯕꯜ ꯑꯃ ꯊꯥꯔꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯑꯣꯏꯕꯗꯨ ꯈꯪꯂꯝꯒꯅꯤ ꯅꯪꯁꯨ. ꯑꯩꯅ ꯇꯣꯏꯅ ꯎꯕ ꯌꯨꯝꯗꯨꯒꯤ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯁꯨꯃꯥꯡ ꯃꯆꯤꯟꯗ ꯍꯧꯔꯤꯕ ꯈꯔ ꯋꯥꯡꯕ ꯃꯁꯥ ꯐꯟꯗꯣꯛꯄ ꯍꯩꯅꯧꯗꯨꯒꯤ ꯐꯤꯕꯝꯗꯨ ꯈꯪꯕ ꯅꯠꯇ꯭ꯔꯥ? ꯑꯩꯅ ꯄꯥꯝꯕꯤꯗꯨꯒꯤ ꯃꯇꯧ ꯈꯪꯕ ꯈꯔ ꯂꯩ. ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4 ꯇꯥꯔꯛꯄ ꯃꯇꯝ, ꯄꯥꯝꯕꯤꯗꯨꯒꯤ ꯁꯨꯃꯥꯡꯂꯣꯝꯗ ꯍꯥꯏꯊꯔꯛꯄ ꯃꯁꯥ ꯑꯃ ꯑꯗꯨꯝ ꯃꯁꯥ ꯃꯊꯟꯇ ꯂꯦꯡꯕꯅꯤ. ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯊꯥꯖꯒꯅꯤ ꯈꯜꯂꯤ. ꯑꯩꯅ ꯌꯨꯝꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯗꯨꯅ ꯑꯍꯥꯟꯕ ꯁꯛꯈꯤꯅꯤ ꯃꯐꯝꯗꯨ ꯇꯝꯅꯤ ꯍꯥꯏꯅ ꯈꯪꯈꯤꯕ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯦꯡꯉꯤ, ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯦꯡꯉꯤ. ꯎꯁꯥꯗꯨꯒꯤ ꯃꯈꯥꯗ ꯑꯔꯨꯝꯕ ꯄꯣꯠ ꯑꯃ ꯌꯥꯟꯊꯕꯒꯨꯝ ꯃꯤꯀꯨꯞ ꯈꯔ ꯐꯠ ꯆꯤꯡꯂꯒ ꯇꯞꯅ ꯊꯥꯗꯣꯔꯛꯀꯅꯤ. ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯒꯤ ꯀꯤꯆꯟꯗ ꯍꯧꯗꯣꯡ ꯑꯃꯨꯕ ꯑꯃ ꯁꯤꯗꯨꯅ ꯒ꯭ꯌꯥꯁ ꯁꯤꯂꯤꯟꯗꯔ ꯅꯥꯀꯟꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯃꯥꯅ ꯅꯈꯣꯏ ꯄꯥꯈꯠꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯕꯕꯥ ꯀꯧꯅꯕ ꯍꯥꯏꯔꯛꯈꯤ. ꯕꯕꯥꯒ ꯑꯩꯒ ꯃꯅꯤꯡꯂꯣꯝꯗ ꯍꯧꯗꯣꯡꯗꯨ ꯐꯨꯝꯖꯤꯟꯅꯕ ꯆꯠꯈꯤ. ꯑꯩ ꯇꯣꯔꯆ ꯑꯁꯥꯡꯕꯗꯨ ꯄꯥꯏꯗꯨꯅ ꯕꯕꯥꯒꯤ ꯇꯨꯡ ꯏꯟꯅꯩ. ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯑꯩ ꯇꯣꯔꯆꯇꯣ ꯁꯥꯟꯅ ꯁꯥꯟꯅ ꯀꯥꯞꯇꯨꯅ ꯌꯦꯡꯕ ꯁꯥꯟꯅꯈꯤ. ꯃꯝꯂꯕ ꯊꯥꯕꯜ ꯌꯥꯎꯗ꯭ꯔꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯕꯕꯥꯅ ꯆꯦꯞꯀꯜ ꯃꯈꯣꯡꯗ ꯂꯩꯕꯥꯛ ꯇꯧꯗꯨꯅ ꯂꯩ. ꯅꯨꯡꯁꯤꯠ ꯑꯏꯪꯕ ꯁꯤꯠꯄꯅ ꯑꯩꯒꯤ ꯂꯤꯔꯛꯂꯤꯕ ꯇꯤ-ꯁꯔꯠ ꯃꯆꯥꯗꯨꯒ ꯑꯏꯪꯕ ꯐꯥꯎꯔꯗꯨꯅ ꯏꯁꯥ ꯑꯃꯃꯨꯛ ꯆꯤꯡꯁꯤꯜꯂꯗꯨꯅ ꯂꯩ. ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯇꯣꯔꯆꯇꯣ ꯊꯥꯞꯅ ꯀꯥꯞꯇꯨꯅ ꯅꯥꯛ ꯌꯦꯠ ꯌꯦꯡꯉꯤ. ꯊꯥꯞꯅ ꯆꯦꯞꯀꯜ ꯑꯔꯣꯏꯕꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯣ ꯑꯗꯣꯝꯗ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ. ꯍꯛꯆꯥꯡꯗ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ. ꯇꯣꯔꯆꯀꯤ ꯃꯩꯉꯥꯜꯗꯨꯅ ꯌꯦꯡꯕꯗ ꯄꯨꯈ꯭ꯔꯤꯗꯨꯒꯤ ꯑꯁꯣꯡꯕ ꯅꯥꯄꯤ ꯃꯌꯥꯝ ꯊꯤꯟꯒꯠꯂꯛꯄꯗꯣ ꯑꯩ ꯎꯏ. ꯁꯣꯝꯗ ꯀꯥꯞꯄꯛꯎ ꯍꯥꯏꯅ ꯕꯕꯥꯅ ꯅꯥꯀꯟꯗꯒꯤ ꯐꯠ ꯍꯥꯏꯔꯛꯄꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯇꯣꯔꯆꯇꯨ ꯑꯩꯅ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯃꯗꯨꯒꯤ ꯃꯉꯥꯜꯗꯨꯅ ꯄꯨꯈ꯭ꯔꯤꯗꯨꯗꯒꯤ ꯂꯩꯊꯣꯔꯛꯄ ꯅꯥꯄꯤꯁꯤꯡꯗꯣ ꯐꯠ ꯂꯦꯡꯈꯤꯕꯒꯨꯝ ꯃꯑꯣꯡ ꯑꯃ ꯍꯥꯏꯐꯦꯠ ꯎꯍꯧꯈꯤ. ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯑꯃꯨꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥꯜꯂꯒ ꯌꯦꯡꯉꯤ. ꯇꯟꯖꯥꯗꯨꯗ ꯕꯕꯥꯅ ꯁꯣꯝꯗ ꯀꯥꯞꯄꯛꯎ ꯍꯥꯏꯗꯨꯅ ꯆꯩꯔꯛꯏ. ꯑꯩꯅ ꯃꯗꯨꯗ ꯕꯕꯥꯗ ꯍꯥꯏ, ꯕꯕꯥ ꯀꯩꯅꯣꯝ ꯂꯦꯡꯕ ꯃꯥꯜꯂꯦ ꯑꯥꯗ. ꯕꯕꯥꯗꯣ ꯂꯩꯕꯥꯛ ꯇꯧꯔꯝꯕ ꯂꯦꯞꯇꯨꯅ ꯑꯩꯒꯤ ꯇꯣꯔꯆꯇꯣ ꯃꯨꯜꯂꯒ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯀꯥꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯉꯤ. ꯑꯃꯨꯛꯁꯨ ꯐꯦꯔꯦ ꯐꯦꯔꯦ ꯂꯦꯡꯕ ꯍꯧꯔꯛꯂꯦ ꯅꯥꯄꯤꯁꯤꯡꯗꯣ. ꯑꯃꯨꯛ ꯆꯞ ꯂꯦꯞꯄꯤ, ꯑꯃꯨꯛ ꯁꯥꯆꯠ ꯂꯦꯡꯉꯤ. ꯑꯩ ꯑꯗꯨ ꯎꯕꯗ ꯕꯕꯥꯗ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈꯤ. ꯕꯕꯥꯗꯣ ꯃꯆꯤꯟꯗ ꯀꯔꯤ ꯁꯥꯅꯣ ꯍꯥꯏꯗꯨꯅ ꯁꯣꯟꯗꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯅꯕ ꯈꯣꯡꯀꯥꯞ ꯊꯥꯡꯕ ꯍꯧꯔꯛꯈꯤ. ꯑꯩ ꯏꯊꯟꯗ ꯂꯩꯍꯧꯕ ꯑꯗꯨ ꯍꯥꯏꯕꯗꯨꯁꯨ ꯀꯤꯕꯅꯤꯅ ꯑꯩꯁꯨ ꯕꯕꯥꯒꯤ ꯐꯨꯔꯤꯠ ꯌꯥꯟꯗꯨꯅ ꯀꯤꯅ ꯏꯟꯅꯔꯛꯈꯤ. ꯂꯝꯕꯤ ꯃꯆꯥ ꯑꯃ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯄꯨꯔꯤ. ꯕꯕꯥꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯤ. ꯏꯁꯥꯗ ꯅꯨꯃꯤꯗꯥꯡ ꯑꯣꯏꯕꯒꯤꯁꯨ ꯀꯤꯕꯅ ꯃꯐꯝꯗꯨꯗ ꯑꯩ ꯆꯪꯅꯤꯡꯈꯤꯗꯦ. ꯕꯕꯥꯗꯣ ꯌꯥꯝ ꯊꯨꯅ ꯆꯠꯄꯅ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯇꯣꯔꯦ. ꯑꯩ ꯏꯁꯥꯗ ꯑꯀꯤ ꯐꯥꯎꯗꯨꯅ ꯄꯥꯏꯔꯝꯕ ꯕꯕꯥꯒꯤ ꯐꯨꯔꯤꯠꯇꯣ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯄꯗꯣ ꯂꯦꯞꯂꯦ. ꯕꯕꯥꯗꯤ ꯑꯗꯨꯝ ꯇꯣꯔꯆꯇꯣ ꯄꯥꯏꯔꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯁꯤꯟꯈ꯭ꯔꯦ. ꯑꯩꯅ ꯅꯥꯛ ꯌꯦꯠ ꯑꯃꯨꯛꯃꯨꯛ ꯌꯦꯡꯉꯤ. ꯄꯨꯛ ꯑꯃꯃꯝ ꯇꯣꯔꯆꯀꯤ ꯃꯉꯥꯜꯗꯨ ꯅꯠꯇꯅ ꯏꯁꯥꯗ ꯄꯥꯈꯠꯄꯒꯤ ꯁꯣꯔ ꯍꯣꯜꯂꯤ. ꯕꯕꯥꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯌꯧꯈ꯭ꯔꯦ. ꯇꯣꯔꯆꯇꯣ ꯄꯨꯈ꯭ꯔꯤ ꯃꯆꯥꯗꯨꯗ ꯀꯥꯞꯇꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯎꯏ. ꯅꯨꯃꯤꯠꯇꯨꯗ ꯑꯩꯒꯤ ꯃꯤꯠꯁꯤꯅ ꯎꯍꯧꯕ ꯑꯃꯈꯛ ꯍꯥꯏꯒꯦ ꯊꯣꯏꯕ ꯅꯪ ꯊꯥꯖꯧ. ꯕꯕꯥꯅ ꯂꯦꯞꯂꯤꯕ ꯃꯐꯝꯗꯣ ꯑꯩꯉꯣꯟꯗꯒꯤꯗꯤ ꯈꯔ ꯂꯥꯞꯄꯤ. ꯍꯧꯔꯤꯕ ꯋꯥ ꯃꯌꯥꯝꯁꯤꯡꯗꯣ ꯌꯥꯝꯅ ꯋꯥꯡꯏ. ꯋꯥꯡꯂꯕ ꯋꯥ ꯃꯇꯣꯟꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯕꯕꯥꯅ ꯂꯦꯞꯂꯤꯕ ꯃꯄꯥꯗꯨꯒꯤ ꯋꯥ ꯃꯇꯣꯟꯗꯣ ꯉꯧꯁ꯭ꯔꯣꯛ ꯉꯧꯕ ꯐꯤ ꯑꯃ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕ ꯑꯩ ꯎꯔꯛꯈꯤ. ꯑꯩꯅ ꯕꯕꯥ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯐꯤ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯃꯈꯥꯗ ꯕꯕꯥꯒꯤ ꯃꯀꯣꯛ ꯇꯝꯅ ꯄꯥꯏꯊꯔꯛꯈꯤ. ꯑꯩ ꯌꯥꯝ ꯀꯟꯅ ꯕꯕꯥ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ. ꯕꯕꯥꯅ ꯄꯥꯏꯔꯝꯕ ꯇꯣꯔꯆꯇꯣ ꯑꯩꯉꯣꯟꯗ ꯗꯥꯏꯔꯦꯛ ꯀꯥꯞꯁꯤꯜꯂꯛꯈꯤ. ꯇꯣꯔꯆꯀꯤ ꯂꯪꯂꯕ ꯃꯉꯥꯜꯗꯨꯅ ꯑꯩꯒꯤ ꯃꯤꯠꯇ ꯊꯥꯕꯗ ꯑꯩ ꯃꯤꯠ ꯊꯛꯇꯨꯅ ꯀꯟꯅ ꯎꯏꯁꯤꯟꯈꯤ. ꯑꯩꯅ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯑꯃꯝꯕꯗꯨꯗ ꯃꯤꯠꯇ ꯃꯉꯥꯜ ꯆꯪꯈꯤꯕꯒꯤ ꯃꯁꯦꯡ ꯃꯉꯥꯜ ꯎꯔꯝꯃꯤ. ꯕꯕꯥꯒꯤ ꯇꯣꯔꯆ ꯉꯥꯜꯂꯝꯗ꯭ꯔꯦ. ꯑꯩ ꯕꯕꯥ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯈꯤ. ꯕꯕꯥꯗꯣ ꯈꯨꯝꯂꯛꯈꯤꯗꯦ. ꯑꯩ ꯃꯤꯠ ꯑꯅꯤ ꯀꯟꯅ ꯅꯣꯏꯗꯨꯅ ꯂꯩꯈꯤ. ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯂꯥꯎꯈꯤ. ꯕꯕꯥꯗꯣ ꯁꯨꯛꯈꯨꯝ ꯈꯨꯝꯂꯛꯈꯤꯗꯦ. ꯑꯩꯒꯤ ꯃꯤꯠꯇꯣ ꯃꯁꯦꯡ ꯃꯔꯥꯡ ꯑꯔꯪꯕ ꯎꯕ ꯈꯔ ꯈꯔ ꯐꯔꯛꯂꯤ. ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯠꯅꯕ ꯈꯣꯡ ꯊꯥꯡꯈꯤ. ꯑꯃꯝꯕꯗꯨꯗ ꯑꯩꯁꯨ ꯀꯤꯕꯅꯤꯅ ꯕꯕꯥꯅ ꯉꯁꯥꯏ ꯂꯦꯞꯈꯤꯕ ꯃꯄꯥ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯤ. ꯑꯩꯅ ꯀꯟꯅ ꯆꯦꯜꯂꯛꯄꯗ ꯇꯣꯔꯆꯇꯣ ꯈꯣꯡꯅ ꯀꯥꯎꯔꯨꯔꯦ. ꯈꯨꯠ ꯃꯥꯗꯨꯅ ꯅꯥꯄꯤ ꯃꯔꯛꯇꯨꯗ ꯑꯩꯅ ꯇꯣꯔꯆꯇꯣ ꯄꯥꯏꯔꯒ ꯕꯕꯥ ꯕꯕꯥ ꯍꯥꯏꯅ ꯀꯧꯔꯗꯨꯅ ꯀꯞꯇꯨꯅ ꯌꯦꯡꯉꯤ. ꯕꯕꯥꯗꯣ ꯑꯩꯒꯤ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯑꯩꯅ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯂꯗꯨꯅ ꯕꯕꯥ ꯀꯧꯗꯨꯅ ꯍꯧꯗꯣꯛꯏ.
ꯕꯕꯥꯗꯣ ꯇꯞꯅ ꯃꯁꯥ ꯂꯦꯡꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯣꯕꯣꯏ, ꯎꯁ, ꯑꯩ ꯀꯣꯛꯁꯦ ꯌꯥꯝ ꯂꯨꯝꯕꯗꯧ ꯇꯧꯏꯅꯦ꯫ ꯑꯩ ꯃꯇꯨ ꯇꯥꯕꯗ ꯕꯕꯥꯗ ꯌꯨꯝꯗ ꯆꯪꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯕꯕꯥꯗꯣ ꯍꯧꯒꯠꯅꯕ ꯇꯧꯍꯟꯈꯤ꯫ ꯍꯛꯆꯥꯡꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯂꯛꯈꯤ꯫ ꯃꯐꯝꯗꯨꯗ ꯂꯩꯕꯗꯣ ꯍꯩꯅꯗꯕ ꯂꯍꯤꯡ ꯃꯅꯝ ꯑꯣꯏ, ꯏꯁꯥꯗ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯈꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯕꯕꯥꯗꯣ ꯆꯤꯡꯈꯠꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯊꯧꯔꯒꯦ ꯃꯇꯥꯒꯨꯝ ꯈꯣꯡꯀꯥꯞ ꯀꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯅꯤꯡꯗ ꯈꯣꯡꯁꯤ ꯌꯥꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯏꯁꯥꯗ ꯖꯤꯡ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯃꯅꯤꯡ ꯊꯣꯡ ꯌꯧꯔꯝꯗꯥꯏꯗ ꯏꯁꯥꯁꯦ ꯊꯣꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯆꯤꯡꯁꯤꯟꯕꯒꯨꯝ ꯐꯟ ꯆꯨꯡꯁꯤꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯁꯨ ꯑꯀꯤꯕ ꯍꯧꯈ꯭ꯔꯦ꯫ ꯏꯃꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯏ꯫ ꯕꯕꯥꯗꯣ ꯃꯀꯣꯛ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯥꯏꯔꯤ꯫ ꯏꯃꯥꯅ ꯒꯨꯂꯤ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯒꯨꯂꯤ ꯂꯧꯔꯨꯅꯕ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯒꯨꯂꯤ ꯂꯧꯔꯨꯔꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯉꯁꯥꯏꯒꯤ ꯐꯤ ꯑꯉꯧꯕꯗꯣ ꯎꯔꯛꯏ꯫ ꯇꯨꯁꯤꯟꯕꯒꯤꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯨꯝꯃꯤ꯫ ꯕꯕꯥꯗꯣ ꯇꯨꯁꯤꯟꯈꯤꯕꯗꯒꯤ ꯅꯠꯇꯦ ꯊꯣꯏꯕ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯕꯕꯥꯗꯣ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯗꯨꯅ ꯂꯩꯕ ꯎꯈꯤ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄꯗ ꯏꯃꯥꯒ ꯀꯟꯅ ꯂꯥꯎꯅꯕ ꯊꯦꯡꯅꯈꯤ꯫ ꯕꯕꯥꯗꯣ ꯏꯃꯥꯒ ꯅꯣꯡꯃꯇ ꯈꯠꯅꯕ ꯎꯈ꯭ꯔꯕꯅꯤ ꯊꯣꯏꯕ꯫ ꯑꯩꯉꯣꯟꯗꯁꯨ ꯉꯛꯅ ꯊꯣꯛꯏ꯫ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯑꯃꯒꯤ ꯍꯦꯛꯇ ꯃꯈꯣꯏ ꯑꯅꯤ ꯄꯪꯈꯠ ꯈꯠꯅꯩ꯫ ꯕꯕꯥꯗꯣ ꯑꯣꯐꯤꯁꯇꯩꯁꯨ ꯉꯟꯅ ꯍꯜꯂꯛꯏ꯫ ꯑꯣꯐꯤꯁ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯅꯤꯡꯂꯣꯝꯗ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯑꯗꯨꯝ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯗꯣ ꯃꯔꯛ ꯃꯔꯛꯇ ꯁꯨꯖꯨꯠ ꯀꯞꯄ ꯊꯦꯡꯅꯩ꯫ ꯑꯍꯤꯡ ꯑꯃ ꯑꯩ ꯋꯥꯁꯔꯨꯝ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯊꯥꯕꯜ ꯐꯩ꯫ ꯊꯣꯡꯅꯥꯎꯁꯤꯡꯗꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯌꯥꯝꯅ ꯉꯥꯟꯅ ꯆꯪꯂꯛꯏ꯫ ꯁ꯭ꯇꯦꯌꯔ ꯇꯝꯅ ꯀꯨꯝꯊꯔꯛꯄꯗ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯈꯤ꯫ ꯃꯃꯥꯡ ꯊꯣꯡꯒꯤ ꯊꯣꯡꯖꯥꯎꯗꯨ ꯍꯥꯡꯕꯒꯤ ꯒꯝ ꯒꯝ ꯇꯧꯕ ꯃꯈꯣꯜ ꯑꯗꯨꯗ ꯈꯪꯂꯨꯔꯦ ꯑꯩꯗꯤ꯫ ꯑꯩ ꯉꯥꯏꯍꯥꯛ ꯄꯥꯈꯠꯂꯤ꯫ ꯊꯣꯡꯗꯨ ꯊꯤꯡꯖꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯅꯥꯛ ꯇꯝꯅ ꯆꯪꯉꯤ꯫ ꯃꯄꯥꯟꯂꯣꯝꯗ ꯃꯩꯉꯥꯜ ꯑꯃ ꯍꯥꯏꯐꯦꯠ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕꯁꯤꯡꯗꯨꯒꯤ ꯃꯁꯥꯗ ꯉꯥꯟꯈꯤꯕ ꯎꯏ꯫ ꯑꯩ ꯊꯣꯛꯁꯤꯔ ꯊꯣꯛꯂꯣꯏꯁꯤꯔ ꯆꯃꯝꯅꯈꯤ꯫ ꯏꯁꯥꯗ ꯌꯦꯡꯅꯤꯡꯕ ꯈꯪꯅꯤꯡꯕꯅ ꯍꯦꯟꯕꯅ ꯑꯩ ꯇꯞꯅ ꯊꯣꯡꯒꯤ ꯃꯃꯥꯏ ꯑꯗꯨ ꯍꯥꯡꯗꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯔꯛꯈꯤ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯁꯥꯗꯨꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯅꯨꯡꯇꯤꯒꯤ ꯄꯨꯡ 4 ꯇꯥꯕ ꯈꯨꯗꯤꯡꯒꯤ ꯂꯦꯡꯕ ꯃꯁꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ꯫ ꯏꯁꯥꯒꯤ ꯑꯀꯤꯕ ꯃꯤꯍꯨꯟ ꯐꯥꯖꯤꯟꯗꯨꯅ ꯑꯩ ꯁꯨꯃꯥꯡ ꯇꯝꯅ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯃꯩꯉꯥꯜ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯩꯉꯥꯜꯗꯣ ꯌꯨꯝꯒꯤ ꯃꯅꯤꯡꯗꯒꯤ ꯂꯥꯛꯄ ꯂꯦꯟꯇꯔꯟꯒꯤ ꯃꯩꯉꯥꯜꯅꯤ꯫ ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯆꯠꯂꯤ꯫ ꯌꯨꯝꯗꯨꯒꯤ ꯆꯨꯊꯦꯛꯇ ꯂꯨꯝꯗꯨꯅ ꯃꯥꯏꯅ ꯃꯅꯤꯡꯂꯣꯝꯗ ꯇꯞꯅ ꯆꯦꯞꯊꯔꯒ ꯌꯦꯡꯈꯤ꯫ ꯏꯃꯥꯗꯣ ꯂꯦꯟꯇꯔꯟ ꯑꯃ ꯊꯥꯡꯒꯠꯂꯒ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯌꯦꯡꯂꯗꯨꯅ ꯁꯨꯖꯨꯠ ꯀꯞꯂꯒ ꯂꯩꯔꯝꯈꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯑꯍꯤꯡꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯔꯤꯗꯨꯕꯨ ꯈꯜꯂꯛꯈꯤ꯫ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯁ꯭ꯔꯦꯛ ꯁ꯭ꯔꯦꯛ ꯇꯧꯕ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯔꯛꯈꯤ꯫ ꯑꯩ ꯃꯥꯏ ꯐꯠ ꯏꯊꯣꯛꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯌꯦꯡꯈꯤ꯫ ꯊꯥꯞꯅ ꯃꯤꯒꯤ ꯁꯛꯈꯣꯝꯗ ꯂꯩꯈꯣꯝꯅ ꯏꯔꯪ ꯂꯪꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯛꯈꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯄꯥꯈꯠꯃꯟꯗꯅ ꯏꯁꯥꯗꯒꯤ ꯄꯥꯈꯠꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯍꯤꯛ ꯂꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯦꯟꯇꯔꯟꯗꯣ ꯑꯩꯒꯤ ꯇꯝꯅ ꯐꯠ ꯂꯩꯊꯣꯔꯛꯈꯤ꯫ ꯑꯩꯁꯨ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯦꯠꯊꯗꯨꯅ ꯌꯦꯡꯂꯝꯕ ꯃꯥꯏꯗꯣ ꯐꯠ ꯂꯩꯁꯤꯜꯂꯤ꯫ ꯏꯃꯥꯒꯤ ꯁꯣꯔ ꯀꯟꯅ ꯍꯣꯟꯕ ꯇꯥꯏ꯫ ꯂꯦꯟꯇꯔꯟꯒꯤ ꯃꯩꯉꯥꯜꯗꯣ ꯍꯩꯅꯧ ꯄꯥꯝꯕꯤꯁꯤꯡꯗꯨꯗ ꯉꯥꯟꯗꯨꯅ ꯂꯩ꯫ ꯑꯩ ꯆꯞ ꯌꯨꯡꯅ ꯋꯥꯜꯗ ꯅꯞꯇꯨꯅ ꯃꯩꯉꯥꯜꯁꯤꯡꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯩꯉꯥꯜꯗꯣ ꯑꯃꯨꯛ ꯂꯩꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯩ ꯇꯨꯃꯤꯟꯅ ꯆꯦꯠꯊꯗꯨꯅ ꯌꯦꯡꯈꯤ꯫ ꯊꯥꯞꯅ ꯎꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯕꯕꯥꯗꯣ ꯃꯁꯥ ꯄꯨꯝꯕ ꯂꯩꯈꯣꯝꯅ ꯌꯣꯝꯂꯤ꯫ ꯏꯁꯤꯡ ꯕꯀꯦꯠ ꯑꯃ ꯅꯥꯀꯟꯗ ꯂꯩꯕꯗꯨ ꯃꯁꯥꯗ ꯍꯩꯊꯔꯗꯨꯅ ꯆꯥꯝꯊꯣꯛꯏ꯫ ꯃꯁꯥꯗ ꯐꯤ ꯑꯃꯠꯇ ꯊꯣꯡꯗꯦ꯫ ꯀꯔꯤꯅꯣ ꯕꯕꯥꯅ ꯇꯧꯔꯤꯗꯨꯕꯨ? ꯈꯨꯗꯩ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯍꯥꯊꯨ ꯍꯥꯊꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯆꯦꯜꯂꯛꯄ ꯎꯏ꯫ ꯑꯩ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯀꯌꯥ ꯑꯃ ꯄꯣꯛꯈꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯈꯤ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯃꯤꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯂꯨꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯕ ꯄꯣꯛꯈꯤ꯫ ꯏꯃꯥꯅ ꯀꯞꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯕꯕꯥ, ꯑꯩꯈꯣই ꯃꯐꯝꯁꯤ ꯊꯥꯗꯣꯛꯂꯁꯤꯕ꯫ ꯏꯆꯥꯁꯤꯡꯁꯦ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯃꯥꯡꯖꯒꯅꯤ꯫ ꯃꯉꯥꯛꯅꯕꯒ ꯃꯌꯥꯝꯁꯤꯒ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯗꯨꯗ ꯕꯕꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ꯫ ꯋꯥꯛꯆꯤꯡꯒꯤ ꯊꯥꯁꯤ ꯑꯗꯣ ꯊꯧꯑꯣꯡ ꯑꯃꯈꯛ ꯄꯥꯡꯊꯣꯛꯂꯒ ꯂꯣꯏꯔꯦ꯫ ꯊꯥ 4 ꯋꯥꯠꯂꯤꯌꯦ ꯑꯗꯨꯗꯤ ꯕꯕꯥ꯫ ꯏꯃꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯈꯤ꯫ ꯑꯩ ꯑꯉꯥꯡꯁꯤꯡꯁꯦ ꯄꯨꯔꯒ ꯏꯃꯥꯒꯤꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯔꯒꯦ ꯍꯥꯏꯕꯁꯨ ꯕꯕꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯃꯥꯏꯕꯤꯗꯣ ꯃꯐꯝꯁꯤꯗ ꯂꯥꯛꯎ ꯌꯥꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯃꯥꯅ ꯇꯧꯒꯗꯕ ꯅꯠꯇ꯭ꯔꯣ ꯃꯁꯤ ꯃꯌꯥꯝꯁꯤꯕꯨ? ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ ꯕꯕꯥꯅ ꯃꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯈꯤ, ꯌꯨꯝꯁꯤꯒꯤ ꯃꯤꯅ ꯇꯧꯕꯅ ꯐꯩ ꯍꯥꯏ꯫ ꯃꯥꯁꯨ ꯃꯥꯏꯊꯣꯡꯗ ꯂꯥꯛꯅꯤꯡꯕꯒꯤ ꯁꯛꯐꯝꯗꯤ ꯀꯩꯁꯨ ꯎꯠꯈꯤꯗꯦ꯫ ꯆꯅꯨ, ꯅꯪ ꯄꯥꯈꯠꯀꯅꯨ꯫ ꯌꯨꯝꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯂꯥꯛꯑꯣ ꯆꯪꯂꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯕꯥꯒ ꯃꯃꯥꯒꯗꯣ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯩꯁꯨ ꯂꯨꯝꯂꯝꯕꯗꯒꯤ ꯐꯠ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯊꯣꯡ ꯇꯝꯅ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯄꯤꯛꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯦꯟꯇꯔꯟꯒꯤ ꯃꯉꯥꯜꯗꯣ ꯑꯩꯉꯣꯟꯗ ꯇꯥꯟꯅꯔꯛꯄꯒꯨꯝ ꯑꯩ ꯁ꯭ꯇꯦꯌꯔ ꯌꯧꯅꯕ ꯈꯣꯡꯊꯥꯡ ꯄꯤꯛꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯀꯌꯥ ꯑꯃꯒ ꯄꯥꯈꯠꯄ ꯀꯌꯥ ꯑꯃꯒꯤ ꯋꯥꯈꯜ꯫ ꯀꯔꯤꯅꯣ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯎꯔꯤꯕꯗꯣ? ꯑꯩ ꯐꯃꯨꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯃꯈꯥꯗ ꯊꯣꯡ ꯂꯣꯟꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯐꯃꯨꯡꯗ ꯇꯞꯅ ꯀꯥꯈꯠꯂꯤ ꯑꯩ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯑꯁꯤꯕꯒꯨꯝ ꯇꯨꯝꯂꯤ ꯊꯣꯏꯕ꯫ ꯑꯩ ꯀꯥꯡꯈꯜ ꯌꯦꯞꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯀꯥꯈꯠꯂꯛꯄ ꯃꯈꯣꯜꯗꯣ ꯇꯥꯗꯨꯅ ꯆꯦꯞꯅ ꯍꯤꯞꯇꯨꯅ ꯂꯩ꯫
ꯏꯃꯥꯅ ꯑꯩꯈꯣꯏ ꯇꯝꯅ ꯂꯦꯟꯇꯔꯟ ꯊꯥꯟꯖꯤꯟꯗꯨꯅ ꯆꯠꯂꯛꯏ꯫ ꯑꯩ ꯃꯤꯠ ꯐꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯁꯤꯟꯅꯕ ꯁꯥꯏ꯫ ꯂꯦꯟꯇꯔꯟ ꯃꯉꯥꯜꯗꯣ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯩ ꯃꯤꯠ ꯑꯃꯨꯛ ꯄꯥꯡꯊꯣꯛꯏ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯋꯥꯈꯜꯗ ꯈꯪꯅꯤꯡꯕꯅ ꯍꯦꯟꯈꯤ꯫ ꯕꯕꯥꯅ ꯊꯧꯑꯣꯡ ꯑꯃ ꯇꯧꯅꯤ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯈꯪꯗꯕ ꯌꯥꯗꯦ ꯈꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯩ ꯁ꯭ꯀꯨꯜ ꯆꯠꯂꯝꯗꯥꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯀꯤꯆꯟꯗ ꯏꯃꯥꯒ ꯕꯕꯥꯒ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯂꯥꯛꯑꯦ ꯈꯪꯕꯒꯤ ꯃꯈꯣꯏ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯀꯔꯤ ꯋꯥꯠꯂꯦ ꯗꯗꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯑꯩꯅ ꯏꯃꯥꯗ ꯅꯣꯠꯕꯨꯛ 2 ꯈꯛꯇ ꯂꯩꯒꯦ ꯃꯦꯝ, ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯈꯤ꯫ ꯏꯃꯥꯗꯣ ꯑꯩꯒ ꯀꯤꯆꯟꯗꯒꯤ ꯊꯣꯔꯛꯑꯦ꯫ ꯕꯕꯥꯗꯣ ꯑꯩꯉꯣꯟꯗ ꯆꯦꯞꯊꯔꯒ ꯍꯥꯏꯐꯦꯠ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯂꯣꯠꯂꯤꯕꯗꯣ? ꯌꯨꯝꯁꯤꯗ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯍꯟꯅꯤꯡꯗꯕ ꯋꯥꯗꯣ ꯑꯀꯤꯕ ꯑꯃ ꯐꯥꯎꯈꯤ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯕ ꯋꯥ ꯍꯥꯏꯁꯦ ꯀꯔꯤꯁꯨ ꯑꯐꯕꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯑꯩ ꯋꯥꯈꯜ ꯄꯨꯝꯃꯝꯅꯗꯨꯅ ꯁꯥꯏꯀꯜ ꯇꯞꯅ ꯊꯧꯗꯣꯔꯛꯏ꯫ ꯏꯃꯥꯗꯣ ꯑꯩꯅ ꯁꯥꯏꯀꯜ ꯊꯧꯈꯤꯕ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯈꯣꯡꯗ꯫ ꯅꯨꯃꯤꯠꯇꯣ ꯑꯩ ꯁ꯭ꯀꯨꯜꯗ ꯀꯔꯤꯁꯨ ꯋꯥꯈꯜ ꯆꯪꯈꯤꯗꯦ꯫ ꯋꯥꯈꯜꯗ ꯈꯪꯅꯤꯡꯕꯅ ꯍꯦꯟꯕꯅ ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯈꯤ꯫ ꯍꯞꯇꯥ ꯑꯃ ꯂꯩꯔꯕ ꯃꯇꯨꯡ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯃꯈꯣꯜ ꯈꯔ ꯇꯥꯕꯗꯒꯤ ꯑꯩ ꯃꯤꯀꯞ ꯊꯣꯔꯛꯈꯤ꯫ ꯂꯦꯟꯇꯔꯟ ꯃꯉꯥꯜꯁꯨ ꯍꯥꯏꯐꯦꯠ ꯎꯍꯧꯏ꯫ ꯕꯕꯥ ꯃꯃꯥꯗꯣ ꯉꯁꯤꯁꯨ ꯁꯣꯏꯗꯅ ꯆꯠꯂꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯇꯞꯅ ꯀꯥꯡꯈꯜ ꯍꯥꯏꯗꯣꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯩ꯫ ꯁ꯭ꯇꯦꯌꯔꯒꯤ ꯃꯇꯣꯟꯗ ꯂꯦꯞꯇꯨꯅ ꯇꯞꯅ ꯃꯈꯥꯗ ꯌꯦꯡꯊꯩ꯫ ꯃꯄꯥꯟ ꯊꯣꯡꯗꯒꯤ ꯃꯃꯥꯏ ꯅꯥꯝꯃ ꯍꯥꯡꯗꯨꯅ ꯂꯩꯕ ꯎꯈꯤ꯫ ꯑꯩ ꯁ꯭ꯇꯦꯌꯔꯗ ꯃꯈꯣꯜ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯀꯨꯝꯊꯔꯛꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯊꯥꯕꯜ ꯃꯉꯥꯜ ꯂꯩꯇꯦ, ꯄꯨꯡꯃꯝ ꯃꯝꯃꯤ꯫ ꯁ꯭ꯇꯦꯌꯔ ꯃꯇꯣꯟꯗ ꯊꯥꯜꯂꯤꯕ ꯕꯜꯕ ꯑꯉꯥꯟꯕꯗꯨꯒꯤ ꯃꯉꯥꯜꯗꯨꯗꯤ ꯁ꯭ꯇꯦꯌꯔ ꯃꯈꯣꯡꯗ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯡ ꯇꯝꯅ ꯑꯩ ꯇꯞꯅ ꯆꯪꯉꯤ꯫ ꯂꯦꯟꯇꯔꯟꯒꯤ ꯃꯉꯥꯜꯗꯣ ꯍꯩꯅꯧ ꯄꯥꯝꯕꯤꯗ ꯇꯥꯕ ꯎꯔꯛꯏ꯫ ꯃꯈꯣꯏ ꯃꯅꯤꯡꯗ ꯂꯩꯔꯦ ꯈꯪꯈꯤ꯫ ꯑꯩ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯣ ꯍꯟꯗꯛꯇꯤ ꯍꯩꯅꯧ ꯃꯈꯣꯡꯗꯒꯤ ꯗꯥꯏꯔꯦꯛ ꯌꯦꯡꯂꯒꯦ ꯈꯟꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕꯗꯨꯒꯤ ꯃꯈꯣꯡꯗꯒꯤ ꯂꯨꯝꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯈꯤ꯫ ꯕꯕꯥꯗꯣ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯆꯪꯈꯤꯕ ꯎꯏ꯫ ꯏꯃꯥꯗꯨꯁꯨ ꯅꯨꯃꯤꯠꯇꯨꯗꯗꯤ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯩ꯫ ꯕꯕꯥꯒꯤ ꯃꯈꯨꯠꯇ ꯆꯐꯨ ꯃꯥꯟꯕ ꯑꯃ ꯄꯥꯏꯕ ꯎꯏ꯫ ꯏꯃꯥꯒꯤ ꯈꯨꯠꯇ ꯏꯁꯤꯡ ꯕꯀꯦꯠ ꯑꯃꯒ ꯂꯦꯟꯇꯔꯟ ꯑꯃꯒ꯫ ꯊꯥꯞꯅ ꯎꯕꯅꯤꯅ ꯄꯨꯂꯞ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯍꯣꯏ, ꯃꯗꯨ ꯆꯐꯨ ꯑꯣꯏꯒꯅꯤ꯫ ꯂꯦꯟꯇꯔꯟꯗꯣ ꯏꯃꯥꯅ ꯋꯥꯡꯅ ꯊꯥꯡꯒꯠꯂꯤ꯫ ꯕꯕꯥꯅ ꯆꯐꯨ ꯑꯗꯣ ꯏꯃꯥꯗ ꯁꯤꯟꯅꯔꯒ ꯁꯤꯠꯂꯝꯂꯤꯕ ꯐꯤꯔꯣꯜ ꯂꯧꯊꯣꯛꯏ꯫ ꯃꯁꯥꯗ ꯃꯐꯤ ꯑꯃꯠꯇ ꯊꯣꯡꯗꯅ ꯕꯕꯥꯗꯣ ꯆꯐꯨ ꯄꯥꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯇꯞꯅ ꯀꯨꯝꯊꯈꯤ꯫ ꯏꯃꯥꯗꯣ ꯂꯦꯟꯇꯔꯟꯒꯤ ꯃꯩꯉꯥꯜ ꯂꯩꯈꯠꯂꯛꯏ꯫ ꯑꯩ ꯌꯥ ꯀꯥꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯕꯥꯗꯣ ꯇꯞꯅ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃꯅ ꯃꯁꯥꯗꯣ ꯌꯣꯝꯂꯒ ꯀꯥꯈꯠꯂꯛꯂꯤ꯫ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯏꯁꯤꯡ ꯕꯀꯦꯠꯇꯣ ꯊꯥꯡꯒꯠꯂꯒ ꯃꯁꯥ ꯄꯨꯝꯕ ꯆꯥꯝꯊꯣꯛꯇꯨꯅ ꯈꯨꯗꯩ ꯑꯃ ꯁꯦꯠꯆꯤꯜꯂꯒ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯥꯔꯛꯂꯤ꯫ ꯑꯩ ꯃꯈꯣꯏꯅ ꯎꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯏꯃꯥꯗꯣ ꯁꯨꯁꯨꯠ ꯀꯞꯄ ꯃꯈꯣꯜ ꯇꯥꯏ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯨꯔꯨꯝ ꯇꯧꯗꯨꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯂꯥꯛꯄ ꯃꯈꯣꯜ ꯇꯥꯈꯤ꯫ ꯑꯩ ꯌꯨꯝ ꯃꯃꯥꯡꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯂꯨꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝ ꯃꯃꯥꯡꯂꯣꯝ ꯇꯝꯅ ꯆꯠꯂꯛꯈꯤ꯫ ꯑꯗꯨꯒ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ, ꯆꯅꯨ, ꯅꯪ ꯀꯔꯤꯝ ꯈꯟꯒꯅꯨ꯫ ꯌꯦꯡꯉꯨ, ꯌꯨꯝ ꯑꯅꯧꯕ ꯍꯥꯏꯕꯁꯤꯗꯤ ꯑꯖꯥ ꯄꯨꯖꯥ ꯈꯔ ꯂꯣꯏꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ, ꯂꯨꯅ ꯈꯟꯖꯤꯟꯒꯅꯨ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯧꯕꯤꯔꯒ ꯂꯣꯏꯔꯦ꯫ ꯀꯨꯏꯗ꯭ꯔꯦ ꯋꯥꯛꯆꯤꯡꯁꯨ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯌꯨꯝꯁꯤꯒꯤ ꯃꯅꯤꯡꯗ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯥꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯃꯇꯝꯗꯨ ꯌꯧꯗ꯭ꯔꯤꯐꯥꯎ꯫ ꯕꯕꯥ ꯃꯃꯥꯗꯣ ꯇꯞꯅ ꯏꯃꯨꯡ ꯆꯪꯗꯨꯅ ꯊꯣꯡ ꯂꯣꯟꯈꯤꯕꯗꯒꯤ ꯃꯈꯣꯜ ꯑꯩ ꯇꯥꯔꯛꯈꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ꯫ ꯊꯣꯡꯒꯤ ꯚꯥꯞ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯁꯨ꯫ ꯑꯩ ꯀꯟꯅ ꯊꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯊꯣꯡꯗꯨ ꯂꯣꯟꯈ꯭ꯔꯦ꯫ ꯑꯩ ꯊꯣꯡꯗꯨ ꯊꯤꯟꯈꯤꯗꯦ꯫ ꯏꯁꯥꯗ ꯄꯥꯈꯠꯄꯒꯤ ꯏꯍꯨꯜ ꯑꯃꯒ ꯂꯣꯏꯅꯅ ꯍꯨꯔꯥꯟꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩ ꯇꯞꯅ ꯐꯝꯊꯗꯨꯅ ꯊꯣꯡꯗ ꯉꯥꯗꯨꯅ ꯂꯩ꯫ ꯁꯨꯃꯥꯡ ꯃꯇꯣꯟꯗ ꯍꯧꯔꯤꯕ ꯍꯩꯅꯧ ꯄꯥꯝꯕꯤꯗꯨꯒꯤ ꯎꯁꯥꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯏꯁꯥ ꯏꯇꯣꯝꯇ ꯈꯟꯖꯔꯛꯈꯤ, ꯑꯍꯤꯡꯗꯨꯃ ꯑꯩ ꯃꯄꯥꯟꯗ ꯂꯩꯇꯧꯔꯕ꯫ ꯎꯁꯥꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯦꯡꯂꯛꯄ ꯉꯥꯏꯕꯒꯤ ꯃꯇꯧꯒꯨꯝ ꯑꯩ ꯇꯞꯅ ꯇꯞꯅ ꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄꯅ ꯏꯁꯥꯁꯨ ꯏꯪꯕ ꯍꯧꯔꯛꯈꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯅꯤꯡꯂꯣꯝꯗ ꯁꯣꯛ ꯁꯣꯛ ꯇꯧꯕ ꯃꯈꯣꯜ ꯃꯌꯥꯝ ꯊꯣꯔꯛꯂꯤ꯫ ꯁꯟꯗ ꯆꯦꯟꯕꯒꯤ ꯃꯈꯣꯜꯒꯨꯝ ꯍꯧꯅ ꯃꯅꯤꯡꯂꯣꯝ ꯑꯗꯨꯗ ꯗꯨꯛ ꯗꯨꯛ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯈꯤ꯫ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯔꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯏꯁꯥꯗ ꯄꯥꯈꯠꯄ ꯍꯧꯔꯛꯂꯤ꯫ ꯑꯍꯤꯡꯁꯤꯗ ꯀꯗꯥꯏꯗꯒꯤ ꯁꯟ ꯆꯪꯂꯤꯕ? ꯑꯩꯅ ꯌꯨꯝꯒꯤ ꯆꯨꯊꯦꯛꯗ ꯆꯪꯁꯤꯟꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯀꯣꯛ ꯆꯦꯠꯊꯗꯨꯅ ꯌꯦꯡꯈꯤ꯫ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯇꯝꯅ ꯌꯦꯡꯂꯨꯕꯗ ꯃꯨꯁ꯭ꯔꯨꯛ ꯃꯨꯕ ꯃꯃꯩ ꯃꯌꯥꯝ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯃꯤ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯛꯏ꯫ ꯁꯟꯒꯤ ꯐꯤꯌꯝ ꯃꯥꯟꯕ, ꯃꯤꯒꯤ ꯐꯤꯌꯝ ꯃꯥꯟꯕ ꯃꯌꯥꯝ ꯑꯃ ꯑꯣꯝꯁꯤꯟꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯥꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯈꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯍꯛꯆꯥꯡꯒꯤ ꯀꯌꯥꯠ ꯂꯣꯏ ꯁꯤꯊꯕꯒꯨꯝ ꯇꯧꯔꯛꯏ꯫ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯑꯩ ꯑꯣꯏꯍꯩꯇꯕ ꯃꯇꯝ ꯑꯃꯗ ꯂꯥꯏ ꯇꯤꯟ ꯎꯔꯨꯕꯒꯤ ꯏꯁꯥꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯏꯃꯥ ꯀꯧꯗꯧꯁꯨ ꯈꯣꯟꯖꯦꯜ ꯑꯃꯇ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯗꯅ ꯌꯥꯝ ꯋꯥꯅ ꯈꯥꯡꯈꯤ꯫ ꯑꯩꯅ ꯄꯥꯈꯠꯄꯗꯒꯤ ꯍꯤꯛ ꯂꯥꯎꯅ ꯈꯪꯅꯥꯎꯗꯒꯤ ꯄꯥꯈꯠꯄꯅ ꯈꯪꯍꯧꯗꯅ ꯈꯣꯟꯖꯦꯜ ꯑꯃ ꯊꯣꯛꯈꯤ꯫ ꯑꯩꯅ ꯍꯤꯛ ꯂꯥꯎꯅ ꯊꯣꯛꯄ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯉꯁꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯑꯃꯨꯕ ꯀꯔꯤꯅꯣ ꯈꯪꯗꯕꯁꯤꯡꯗꯣ ꯃꯃꯤꯠ ꯂꯪꯇ꯭ꯔꯤꯛ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯃꯈꯩ ꯃꯌꯥꯝ ꯄꯨꯟꯅ ꯑꯩꯒꯤ ꯇꯝꯅ ꯐꯠ ꯂꯥꯎꯅ ꯑꯃꯨꯛꯇꯗ ꯂꯩꯊꯣꯔꯛꯈꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯀꯟꯅ ꯂꯥꯎꯈꯤ꯫ ꯈꯣꯟꯖꯦꯜꯗꯤ ꯁꯤꯔꯨꯝꯂꯕ ꯈꯣꯟꯖꯦꯜ ꯑꯣꯏꯕꯅ ꯀꯅꯥꯅꯁꯨ ꯇꯥꯔꯝꯂꯣꯏ꯫
ꯑꯩꯈꯣꯏ ꯐꯅ ꯌꯥꯝꯕ ꯃꯤꯁꯤꯡꯗꯨ ꯇꯞꯅ ꯇꯞꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗꯒꯤ ꯑꯩꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯑꯩ ꯀꯤꯃꯟꯈꯠꯇꯨꯅ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯊꯣꯡ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯏꯁꯥꯗ ꯃꯩꯅ ꯆꯤꯡꯕꯒꯨꯝ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯇꯨꯡꯗ ꯂꯥꯏꯅ ꯇꯥꯟꯅꯔꯛꯄ ꯍꯥꯏꯕꯁꯤꯗꯕꯨ ꯏꯁꯥ ꯄꯨꯝꯕ ꯁꯣꯟꯊꯈꯤ꯫ ꯑꯩꯒꯤ ꯁꯤꯊꯔꯕ ꯈꯨꯠꯁꯤꯅ ꯊꯣꯡꯗ ꯊꯤꯟꯗꯨꯅ ꯏꯃꯥ ꯏꯃꯥ ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯁꯤꯅ ꯂꯥꯎꯈꯤ꯫ ꯑꯩ ꯏꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡꯇꯔ ꯆꯣꯠꯈꯤ꯫ ꯏꯃꯥ ꯍꯥꯏꯅ ꯀꯞꯅ ꯀꯞꯅ ꯂꯥꯎꯈꯤ꯫ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯃꯅꯤꯡꯂꯣꯝꯗ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯎꯁꯥ ꯑꯃ ꯇꯦꯛꯊꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯑꯩ ꯈꯪꯕꯒ ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯔꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯌꯦꯡꯈꯤ꯫ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯎꯈꯤꯕ ꯐꯤꯚꯝꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯈꯤ꯫ ꯈꯨꯗꯩ ꯁꯦꯠꯄ ꯑꯍꯟ ꯀꯨꯆꯨ ꯃꯨꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯒꯤ ꯍꯩꯅꯧ ꯃꯁꯥ ꯍꯩꯊꯕ ꯑꯗꯨꯗ ꯍꯧꯔꯤ ꯌꯥꯟꯗꯨꯅ ꯑꯩ ꯇꯝꯅ ꯃꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩ ꯃꯗꯨ ꯎꯕꯗ ꯌꯥꯝ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯐꯨꯗ꯭ꯔꯨꯞ ꯐꯨꯗ꯭ꯔꯨꯞ ꯆꯦꯜꯂꯛꯄ ꯃꯈꯣꯜ ꯃꯌꯥꯝ ꯑꯃ ꯍꯧꯅꯁꯨ ꯇꯥꯔꯛꯈꯤ꯫ ꯑꯩ ꯀꯤꯃꯟꯈꯠꯇꯨꯅ ꯀꯟꯅ ꯀꯞꯇꯨꯅ ꯊꯣꯡ ꯊꯤꯟꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥꯈꯤꯕꯗꯣ ꯀꯅꯥꯅꯁꯨ ꯈꯪꯕꯤꯔꯣꯏ꯫ ꯑꯩ ꯅꯥꯀꯣꯡꯗ ꯑꯍꯧꯕ ꯑꯅꯤꯡꯕ ꯈꯣꯟꯖꯦꯜ ꯑꯃ ꯅꯥꯀꯣꯡꯁꯦ ꯄꯪꯈꯤꯕꯒꯨꯝ ꯉꯤꯡ ꯂꯥꯎꯗꯨꯅ ꯋꯥꯈꯜꯗ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯐꯥꯎꯔꯛꯈꯤ꯫ ꯑꯩ ꯅꯥꯀꯟꯗ ꯑꯍꯧꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯆꯦꯜꯂꯛꯄꯒꯤ ꯗꯪ ꯗꯪ ꯅꯤꯟꯕ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄ ꯃꯇꯝ ꯑꯩ ꯃꯤꯠ ꯇꯞꯅ ꯎꯏꯁꯤꯟꯕ ꯍꯧꯈꯤ꯫ ꯊꯤꯜꯂꯝꯕ ꯊꯣꯡꯗ ꯑꯩ ꯂꯦꯞꯈꯤ꯫ ꯀꯣꯛꯇꯒꯤ ꯇꯣꯟ ꯐꯥꯎ ꯍꯛꯆꯥꯡ ꯀꯌꯥꯠ ꯄꯨꯂꯞ ꯆꯤꯊꯈ꯭ꯔꯦ꯫ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯃꯐꯝꯗꯨꯗ ꯇꯥꯈꯤ꯫